Suicide Toukhraba Maheiroisingi Emung Manungda Lupa Crore amagi compensation Pigadabani Haina ABHIJEET DIPKE na Modi da TAKSINKHRE. Leibak asigi tongan mafamda NEET exam gi question paper leak oikibagi matangda lengangna tekchak pugadabani haina khongjang chongshinduna lakibagi loinana hayengdagi hauduna New Delhi gi Jantar Mantar da naha singi oiba khongjang leptana changshinana ba thorang tawriba Cockroach Janata Party gi naha luchingba ABHIJEET DIPKE na PM Modi da ai bachelor thaduna NEET exam gi wathokta khang bangamdaduna masa matumta thawai thajakraba leibak asigi mahairoi kayagi imung manungda lengang lupa crore amamamgi compensation pigadabani haina TAKSINKHRE. Chorol aduda ABHIJEET DIPKE na phongdokhibada NEET gi wathok tholakhibadagi ngasi fawada aspirant mahairoi 13 masa matumta sijakhre. Masigi manungda mahairoi mangadi hawkiba pung 94 da sikhibani. NEET gi exam amuk hana pangthoknaba thorang labasu mahairoi kayagi wakhalda hanagi result yawna mark fangba ngamlaroidra haibagi pakhatpa leibadagi mahairoi kayasu pungning wakhal shonthaduna leiri. Masina maram oiraga leibak asigi mahairoi singda piriba chaitheng asi yengshinbinaba hauduna achumma lambida khong thangduna asoibasing asigi tekcha puba oina leingakna leikidraba Maheiroisingi Emung Manungda compensation package pifam thoi haiki. Mahakna makha taaduna Maheiroisingi awabasi leingakna tasengna khangbiduna tekchak puge hairabadi mamangdagi hauna cockroach na talakiba Union Education Minister from thado haiba demand adu mangfang na hangedabani haiki.